Students Union of KANGLEIPAK Sukna ENATKI MASHANNA YOKKHATSI HAIBA PANDAMDA KANGLEI MUKNA CHANGYENGNABA HAINA MINGTHONBA State Level Mukna Competition ama Lakliba May 19 Amasung 18da CANCHIPUR LEIBA Manipuri University gi Indoor Hall da Pangthoklagani HAINA Suki Health and Sports Secretary MOIRANGTHEM BASCO CHANU na KHANGHALLAKLI Hiramasiga mari lainana Wangkhaida LEIBA Suki Head Office da Pangthokpa paugi mifam amada wafam ase phongtokladuna mahana makata na hai KANGLEI MUKNA CHANGYENGNABA si KG humfugi makha amasung KG humfugi mathak haina wet category ani thongna khaidokuna Pangthokani Changdamnaba asida mahairoi khaktana saruk yabagi khudongchaba piri competition asigi ahanba ani suba amadi ahum suba manada certificate memento amadi sel oina mathang sina lupa lising kuntra lupa lising kun amadi lupa lising tara thamli loinana competition asida saruk yariba mahairoi khuding mangtasu certificate piduna puning thogatkani competition asida saruk yaningba mahairoi singna lakliba mi amadagi wangkhaida leiba suk head office tagi form loba yagani yelhau ngaidagi leiraklaba musilaklaba yelhau masana singa si yokhatuna thamnabagi pandamda sukna changdamnaba si sinmani makha tarakpada su lupasina tongan tongan ba yelhau masana kayagi changdamnaba pangthoknaba semsari basida lamdam asigi mahairoi khudingmangna saruk yabiduna inatki oiba masana kaya yokhatnabagi pandamda paikhalakpa thabak thoram sing asi saugatpiu haina su mahana makha taki yelhau ngaidagi leiraklaba indigenous game sing asi Mutkidanaba yokhatpada haibasi lamdam asigi khundariba yelhau phuruk khudingmaki tangai fadaba thodang amani maramaduna mahairoi lup amasu oiriba suknasu inatki masana yokhatsi haiba thim amagi makhada state level mukna competition asi ahanba khongthang oina pangthokjaragani makha tarakpadasu tongan tongan ba indigenous game singi competition sing sinnabagi sukna sem saduna leiri masida leibak miyamna saugatpiu haina media ki thongda haijari